ngase phongkhiba tongan ba Manipuri siphongsing amasung thokiba thawdo wathok singdagi maroibi I pausing myamda thamjagi anbada sanalaiba pauksirigi khungasaraga G20 Manipur da Police Personal singi Anouba Saklon ama uba phangnakhre February taragataret ngarangdagi hauraga hayeng phawbu Manipur na yumbu oiduna sathariba G20 summit asigi manungda ngak seliba security da Anouba Saklon ama myamna uba phangnari Delegate singna satkadaba lambi singa masum mapungwaiba thorom pangthokliba mafam singda court litpa tai punba masu phijam setpa police personal singna ngak singki Imphal numit humni subna sathariba malemgi matik mai leiraba leibak kunna masum special invite leibak singdagi ambassador sing investor sing amasum atai delegate mayamna sergyaduna sathariba mifam asigi thorom pangthokpa moiriba mafam sing amasum delegate singna phawduna sakadaba maroiba lambi singda court litpa phijam setpa police personal kyana ngaksangki Manipur lengakna handaki mifam asida mapung oina lamdam asigi nupi singna hiram kyara mangjil thana lauriba thawdang sing uthokna pagitama thorom pangthokpa mafam singda court litpa phijam setpa nupi police personal singna mapung oina ngaksangki Malem Gileba Kiadigi Lakpa Delegate Singna Sarugyaduna Thorom Pangtuk Liba Imphalgi City Convention Center Marjing Polo Complex INA Headquarter Lautak Part Amasum Moirang Khunaugi Sanga Ethnic Park ta Mathau Toriba Police Personal Singaduda Uniform Setpa Personal Amata Uba Pangkiti Loinana Personal Singadugi Kutta Nomoy Amata Supaibu Kiti Thorom Pangtuk Liba Mapungeba Mafam singdana tana mapaleba ki delegate sing lakaduriba lambi singdasu nongmai paiba uniform setpa police personal amat uba phangkiti makhoigi mehuta coat litpa phijam setpa personal sing ngak singki mapungoiba benu singda lakhiba delegate singbu personal singaduna khut lonaraga taram okpigi thoram myamna sunakhi Hiramashigi matangna makok thongba police personal amana hai handaki G20 mifamgi security gi ngak selgi mawong asi State asida ahanbani masisu top mathel ama oina adumak tawbu yai haibasi handaki thoramsin ule masisu anauba mathel amani haina makna makhata khian su pausna makhata rakli makhasa tharak poina topa pawmana Manipur gi sako thorangi America gi company amana US dollar million sanga thada gi herakli Chief Minister Manipur gi fajab urubadi India gi kunung Imphal da honghal si haina Iceland gi delegate na phungdokromne Manipur na yumbu oidun ngarang February ki taragatareti haudun G20 ga mari lain sa tharakiba B20 summit asida serugyariba delegate singna Manipur gi tungan ba tourist sport singda satuna yengsingkre India gi kunung si Manipur da honglasi ma ki embassy su mafam asida honglaklaga mahaksu mafam asida leirage haina Iceland gi embassy Christiana na Chief Minister N Berena phongdokre Delegate singaduna ngasi ayuk angan badagi hauna hangang singda nang sagaliba marjingi sagol kangjai sanaroigi mitam yengki madugi tungda moirangda leiba INA headquarter lautak paramasum moirang khunauda leiba sanga ethnic park ta hakthengna satunda yengki ngarangdagi satharkiba B20 miphamasiga mari leindana Chief Minister N Birena pawmisingda hai Manipur da leiba potential kaya si uthoknaba khudongsa piba Miphamamani asiguma potential mayamasi malemgi leibak singda uthoknaba yengnabagi khudongchaba launaba miphamasi pangtokpani mangna hai ngarang satakhiba business to business ki miphamaduda American company amana US dollar million songa tourism chakhonaba thadagi haina thajaba pirakli Peru amasum Argentina na lamdamasigi nursing service asi Japan da pibigi muhuta makhoidesu pibinaba haijarapa leiri loinana Argentina na football haisingbe hengat hanba honabada mating pangge habigi thajba piramba si thagali lamdamasigi tongan mafam kya da makhoibu koina satuna yenghaliba si lamdamasigi potential mayamasi uhollaba matungda masida sel thadahanabagi damaktani Chief Minister na makatana hai B20 mitta sarugya khibi delegate amana Minister India gi capital asi Manipur honglasi haina phagi oina hairakpa asima lamdamasida pangtholiba B20 mit asi mai pakle takani masigi damak lakliba delegate singasina lamdamasida nungaina leibasi nungaiba phongtokli state asigi Chief Minister ama oina mahak masamakna lakliba delegate singasi buwakal nungaiba akiba yaudana lehenba si ithawdangni State asida hausik leiriba si delegate chamaga taraga mangaromni delegate singasina nungaina leibigi mahausi India gi mafam atai da satluba matamda thengnati haina phongdorakpa leiri mifam asida saruk yaba lakli delegate singi maraktigi state asida investment tawningbigi apamba phongdokpa leiri
America amasum Argentina, Peru, Bangladesh na singbudigi sel thadagi hairakpa leire. G20 mifam asigi matung tarakpada Manipur da malemgi leba kayadagi investment taunabigi khongthang kharadi lokhalakani haibigi thajaba lei. Mifam asida delegate oina saruk yakhibi island gi embassy Christiana Chief Minister N Biren ga unabada Manipur gi fajaraba culture amasum miyamgi miyok misana si ubada India ki kununga si Delhi dagi Imphal oina hongdoklasi maki embassy su Delhi dagi mafam asida honglaklagi haina phongdokhi Mang hai tungan fruit kya gi fajaraba jagoi se kya mafam amatada punna miyamna nungaina sabu uba si maki punsid ngasin hanne Manipur gi potential mayam amasu miyok misan fazabasina lamdam asida mapalamgi lamkoibisingi pungning sing sinanba ngamgani Manipur yamna fazaraba mafam amani miyamna makhoibu taramna oklamba si thagatpa phongdokli Manipur gi fazabasi amukta ukhitri loinana Manipur semka sagatpa yabi khudongchaba kya leiri state asida kari potential sing leiribegi haibadu khangdokpa lakpane island asu part kya leiri adubu laptak pat hi tongdun satpa phangzaba sigam nungai lamdam asigi mahuksa gi fazaba kya si uraga paikhat piaba hiram kya leiri loinana state lengana su semgatpa haurabanina Manipur si mangjil thana satpa hauraba lamdam oi haiki delegate sing aduna marjingi sagol kangjei sanaroi gi mitam leiriba mapamaduda thunglaba matamda lamdam adugi nupi singna nat set pagaloinana kokta hangama pal masugi koget yelaga lambigi nagyeta pareng leptunu lakli delegate sing adu butaram okay delegate sing adu council of ministers sing taram opgaloinana mitam khiliba building adugi makhara sab sagol kangje amasum pologa mari lenaba museum yengki tungda arambaya amasum sagol kangje gi demonstration tawdun yenganki madugi tungda delegate sing aduna moirang amasum loktak pat lakpigi tidim lambigi nagyeta miyamna Gotcha Pukinduna Taran okay, Loinana, Nambol Kaitil Yauna Tungan Mapam Sing, Miamna Naki Fizol Setuna, Zogoi Shaduna Taran okay. Delegate Singaduna, he tungduna Loktak Patki Fazabinki, Loinana, Moirang Kuno the lady was Sanga ethnic park Satuna Lam the Masita Kundari Tunganba, Furup Singi, Nat Kueva Yum Singamasum, Maduda. Furup singaduna utpa jagoi isegi tharam singyenki masidanatana tunganba helums and handicraft ke polam singamasum atai pothokya utpa hall singda koina satuna yenki masigaloinana delegate sing aduna heritage park asigi manungna upambi sing thaki delegate sing aduna hayang ayukta kangla amasum ima kaithel satuna yengsilaba matungda delhi gi damak charter flight te imphal thadokigani hainisu pawsida phungdorakli atopa pawmana laikhidraba nunganba satminakhibi Sonia police na fare Kangpopi police station gi manung sanba Sango bungda asibak sang ina fangkiba akoizam nongan baga satminakhibi mahaka nungsinabani haiba Sonia ngarang Kangpopi police station faraba matunga si court putholaga numitari ni police custody rima lakthakre press na phangba pawsi ki matungina kokaithil awang kunjing awang leikai digi hanagi road and transport minister oiramba laikhidraba AK laingam gi masanupa atonba AK nongan ba allies agingi mishiga mari leina lakotkiba case ki matungina mahaka nungsina jabani haiba kwakaitel thoksom laikai digi thoksom Sonia sai nipu apokpati ai santi haidiba nupi asi Kangpopi police station gi team na mayum dagi farga ngasi judicial magistrate first class Kangpopi da puthoklaba matung numit tari ni police custody remand pikhibani haidi pawshin makhatana hai nungan ba allies aging mishida sienabani haiba NSN IM gi deputy kilonser oibani haiba Senapati district ki manung sanba Namgailong Rongway village dagi Moses Gonmai Sainifu Matu Apokpa Sungo Po Haiba Mue Shisu Hawkipa Thasiki Taragomdoida Kangpopi police station ki team na faraga court puthoklaba amatung numit taraga matuini gi police custody rimala roga leibini nongan ba allies agingi misiga mari leinana JC semaga loinana misigesi sabsaba langla langjin putho o haiduna miyamna khongjang kya sangsinduna leibini ngasisu misigesi ga mari leinana JC ki mute amasum lamdamasi ki tungan ba CSO singsu saru yaduna kokaithel haino khongnembida mifam pangthokibani swaidi atopa pawmana solid waste management plan intake capacity digi amot pa hena pusilakpana khudong sa da bamayuknare sel sangna linkhat khiba waste to energy plan haujuk phawba mai puthoktuna leire
ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜ ꯌꯥꯎꯅ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗꯒꯤ ꯄꯨꯊꯣꯛꯂꯤꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯍꯨꯟꯗꯣꯛꯐꯝ ꯑꯣꯏꯔꯤꯕ ꯂꯝꯗꯦꯡꯒꯤ ꯁꯣꯂꯤꯗ ꯋꯦꯁꯠ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯏꯟꯇꯦꯛ ꯀꯦꯄꯥꯁꯤꯇꯤꯗꯒꯤ ꯍꯦꯟꯒꯠꯅ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯆꯂꯥꯏꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯔꯨꯝ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯄ꯭ꯂꯥꯟ ꯑꯁꯤ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯣꯂꯤꯗ ꯋꯦꯁꯠ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯣꯏꯕ ꯃꯔꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯊꯕꯛ ꯂꯦꯞꯈꯤꯕꯗ ꯅꯠꯇꯅ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯃꯥꯌꯣꯛꯅꯗꯨꯅ ꯑꯃꯣꯠ ꯑꯀꯥꯏ ꯄꯨꯁꯤꯟꯕ ꯌꯥꯈꯤꯗꯕꯗ ꯏꯝꯐꯥꯜꯗ ꯑꯃꯣꯠ ꯑꯀꯥꯏ ꯈꯣꯝꯗꯣꯛꯇꯕꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯊꯤꯡꯊꯥꯡ ꯀꯌꯥꯗ ꯃꯥꯌꯣꯛꯅꯔꯤ꯫ ꯍꯟꯗꯛꯇꯁꯨ ꯂꯥꯛꯂꯤꯕ ꯃꯥꯔꯆ 3ꯗꯒꯤ 5 ꯐꯥꯎꯕ ꯂꯝꯗꯦꯡꯒꯤ ꯑꯣꯏꯅ ꯂꯥꯏ ꯍꯔꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯔꯆ 8ꯗꯒꯤ 11 ꯐꯥꯎꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯅꯒꯗꯕ ꯃꯔꯝꯅ ꯑꯃꯣꯠ ꯑꯀꯥꯏ ꯄꯨꯁꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯀꯗꯕ ꯃꯔꯝꯅ ꯃꯁꯤꯗꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯂꯝꯗꯦꯡꯒꯤ ꯂꯥꯏ ꯈꯨꯔꯦꯝꯕꯤ ꯍꯔꯥꯎꯕ ꯃꯇꯝ ꯑꯁꯤꯗ ꯁꯣꯂꯤꯗ ꯋꯦꯁꯠ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏ ꯄꯨꯁꯤꯟꯕ ꯊꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜ ꯌꯥꯎꯅ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ IMC ꯑꯃꯗꯤ ꯂꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ NGOꯁꯤꯡꯅ ꯑꯃꯣꯠ ꯑꯀꯥꯏ ꯈꯣꯝꯗꯣꯛꯇꯕꯒꯤ ꯋꯥꯊꯣꯛ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12 ꯑꯁꯤꯗꯒꯤ ꯃꯥꯔꯆ 9 ꯐꯥꯎꯕ ꯅꯨꯃꯤꯠ 7ꯅꯤ ꯁꯨꯞꯅ ꯂꯝꯗꯦꯡꯒꯤ ꯂꯥꯏ ꯍꯔꯥꯎꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯃꯤ ꯂꯩꯈꯤꯗꯕ ꯑꯃ ꯌꯥꯎꯕ ꯃꯔꯝꯅ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 6ꯅꯤꯗ ꯇꯦꯟꯁꯤꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏ ꯄꯨꯁꯤꯟꯍꯟꯗꯕꯗꯒꯤ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗꯁꯨ ꯏꯝꯐꯥꯜꯒꯤ ꯃꯐꯝꯁꯤꯡꯗ ꯑꯃꯣꯠ ꯑꯀꯥꯏ ꯄꯩꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯋꯥꯊꯣꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯦꯡꯅꯈ꯭ꯔꯕꯁꯨ ꯂꯩꯉꯥꯛꯅ ꯑꯇꯣꯞꯄ ꯊꯧꯁꯤꯜ ꯑꯃꯠꯇ ꯄꯥꯏꯈꯠꯄꯒꯤ ꯃꯃꯤ ꯎꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯑꯃꯗꯤ IMCꯅꯆꯤꯡꯕ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯅ ꯑꯜꯇꯔꯅꯦꯇꯤꯚ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯇꯣꯞꯄ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯂꯥꯏ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯌꯥꯎꯁꯪ ꯃꯅꯨꯡ ꯑꯁꯤꯗꯁꯨ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯍꯥꯟꯅꯒꯨꯝꯅ ꯈꯣꯝꯒꯠꯄ ꯌꯥꯅꯕ ꯊꯧꯁꯤꯜ ꯄꯥꯏꯈꯠꯍꯧꯕ ꯃꯊꯧ ꯇꯥꯏ꯫ ꯂꯝꯗꯦꯡꯗ ꯂꯩꯔꯤꯕ ꯏꯝꯐꯥꯜꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯣꯂꯤꯗ ꯋꯦꯁꯠ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2013ꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗꯒꯤ ꯃꯊꯧ ꯇꯧꯕ ꯍꯧꯈꯤꯕꯅꯤ꯫ ꯁꯣꯂꯤꯗ ꯋꯦꯁꯠ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯄ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯗꯒꯤ ꯀꯝꯄꯣꯁꯠ ꯐꯔꯇꯤꯂꯥꯏꯖꯔ ꯑꯣꯟꯊꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯍꯃꯗꯥꯕꯥꯗꯇ ꯕꯦꯖ ꯇꯧꯕ ꯏꯅꯣꯚꯦꯇꯤꯚ ꯏꯀꯣ ꯀꯦꯌꯔ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯑꯃꯁꯨꯡ ꯊꯔꯃꯣꯇꯦꯛ ꯁꯤꯁꯇꯦꯝ ꯂꯤꯃꯤꯇꯦꯗ ꯀꯧꯕ ꯂꯅꯥꯏ ꯐꯥꯔꯝ ꯑꯅꯤ ꯑꯁꯤꯒ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯅꯔꯁꯤꯞ PPP ꯃꯣꯗꯦꯜ ꯄꯥꯏꯈꯠꯈꯤꯕꯅꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯀꯝꯄꯣꯁꯠ ꯐꯔꯇꯤꯂꯥꯏꯖꯔ ꯁꯨꯡꯕ ꯑꯁꯤꯗꯒꯤ ꯂꯦꯝꯍꯧꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤꯗꯒꯤ ꯃꯩ ꯄꯨꯊꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯋꯦꯁꯠ ꯇꯨ ꯏꯅꯔꯖꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯀꯣꯟꯅ ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯍꯥꯏꯗꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯈꯗꯔꯛ ꯇꯧꯔꯒ ꯂꯨꯄꯥ ꯂꯥꯈ 13,990,990 ꯂꯧꯊꯣꯛꯂꯝꯕ ꯀꯦꯁ ꯁꯦꯇꯜꯃꯦꯟꯠ ꯑꯦꯟꯗ ꯂꯦꯟꯁ ꯔꯤꯀꯣꯔꯗꯀꯤ ꯃꯟꯗꯣꯜ ꯑꯃ ꯌꯥꯎꯅ ꯄꯨꯂꯤꯁꯅ ꯐꯒꯠꯄ 5 ꯁꯨꯔꯦ꯫ ꯑꯍꯥꯟꯕ ꯐꯥꯕ ꯃꯤꯑꯣꯏ 2 ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯂꯧꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 5ꯕꯨꯅ ꯀꯣꯔꯠꯅ ꯕꯦꯜ ꯄꯤꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯚꯤꯂꯦꯖ ꯅꯝꯕꯔ 28 ꯊꯧꯕꯥꯜ ꯑꯆꯧꯕꯗ ꯂꯩꯕ CS ꯗꯥꯛ ꯅꯝꯕꯔ 4389 4689 ꯄꯇꯥ ꯅꯝꯕꯔ 5361300 ꯅ꯭ꯌꯨꯒꯤ ꯍꯦꯛꯇꯔ 0.0202 ꯆꯥꯎꯕ ꯂꯝ ꯑꯃꯗꯒꯤ ꯄꯨꯟꯅ ꯍꯦꯛꯇꯔ 0.0101 ꯆꯥꯎꯕ ꯂꯝꯒꯤ ꯁꯔꯨꯛ ꯑꯃ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯄꯥꯛꯊꯣꯛꯄꯗ ꯁꯣꯛꯂꯦ ꯍꯥꯏꯗꯨꯅ ꯂꯝ ꯑꯁꯤꯒꯤ ꯌꯥꯝꯂꯕ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝ ꯂꯨꯄꯥ ꯂꯥꯈ 13,990,990 ꯑꯅꯤꯔꯛ ꯊꯣꯛꯅ ꯂꯧꯊꯣꯛꯂꯝꯕꯒꯤ ꯃꯥꯌꯣꯛꯇ ꯊꯧꯕꯥꯜ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯛꯄ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯐꯒꯠꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯦꯇꯜꯃꯦꯟꯠ ꯑꯦꯟꯗ ꯂꯦꯟꯁ ꯔꯤꯀꯣꯔꯗꯀꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯕ ASNSO 7 ꯑꯣꯏꯔꯝꯕ ꯑꯃ ꯌꯥꯎꯅ ꯂꯣꯏꯁꯪ ꯑꯁꯤꯒꯤ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯃꯟꯗꯣꯜ ꯑꯃꯒ ꯊꯥꯔꯒ ꯄꯨꯟꯅ ꯃꯤꯑꯣꯏ 5 ꯐꯠꯈ꯭ꯔꯦ꯫ ꯀꯦꯁ ꯑꯁꯤ ꯍꯥꯏꯔꯤꯕ 19 ꯊꯧꯕꯥꯜ ꯑꯆꯧꯕꯗ ꯂꯩꯕ ꯑꯄꯨꯟꯕ ꯂꯝꯒꯤ ꯃꯅꯨꯡꯗꯒꯤ ꯁꯔꯨꯛ ꯈꯔ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯄꯥꯛꯊꯣꯛꯄꯗ ꯁꯣꯛꯂꯦ ꯍꯥꯏꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯌꯥꯝꯂꯕ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯇꯜꯃꯦꯟꯠ ꯑꯦꯟꯗ ꯂꯦꯟꯁ ꯔꯤꯀꯣꯔꯗꯀꯤ ASNSO ꯑꯃ ꯄꯉꯥꯝꯕꯝ ꯌꯩꯇꯣꯡꯕ ꯀꯧꯕ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯊꯧꯕꯥꯜ ꯄꯨꯂꯤꯁꯅ ꯂꯧꯈꯠꯄ ꯂꯧꯔꯨꯡꯁꯪꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯤꯡꯊꯧꯖꯝ ꯔꯟꯖꯤꯠ ꯑꯄꯣꯛꯄ ꯀꯨꯃꯥꯔ ꯀꯧꯏ꯫ ꯈꯪꯉꯕꯣꯛ ꯄꯥꯔꯠ 2 ꯈꯨꯂꯥꯛꯄꯝ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯂꯝ ꯑꯁꯤ ꯃꯍꯥꯛꯅ ꯊꯧꯕꯥꯜ ꯑꯆꯧꯕꯗ ꯂꯩꯕ ꯏꯔꯣꯝ ꯇꯣꯝꯕ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯆꯟꯗ꯭ꯔꯥꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯀꯨꯝꯖꯥ ꯏꯪ 2010ꯗꯒꯤꯅ 19 ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯍꯩꯔꯣꯛ ꯄꯥꯔꯠ 1 ꯍꯩꯇꯨꯄꯣꯛꯄꯤꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯅꯤꯡꯊꯦꯝꯕꯤꯁꯤ 62 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ M ꯃꯅꯤ ꯀꯧꯕ ꯃꯇꯝ ꯑꯗꯨꯗ ASNSO 7ꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯂꯝ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ ꯃꯄꯨ ꯑꯣꯏꯔꯝꯕ ꯏꯔꯣꯝ ꯇꯣꯝꯕꯒ ꯂꯥꯎꯇꯨꯅꯔꯒ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯔꯤꯄꯣꯔꯠꯁꯤꯡ ꯊꯥꯒꯠꯇꯨꯅ ꯏꯔꯣꯝ ꯇꯣꯝꯕꯅ ꯅꯤꯡꯊꯧꯖꯝ ꯔꯟꯖꯤꯠꯇ ꯌꯣꯟꯊꯣꯛꯈ꯭ꯔꯕ ꯂꯝ ꯑꯁꯤꯕꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ
वे पाक्थोकपदा सोई हाइजिनदुना कॉम्पेसेशन की सेनफमसिंग असि लाथोरमनि पुलिस न केस असि लौखलकपदगी था सिगी तरागा मंगा इरोम तोंबा मसुम एम निंगथेमबी फादुना ngasi fawba पुलिस कस्टडी दा थामदुना वांगपोंग सथरखिबनि अदुगा ngasi मखोय अनिगी पुलिस कस्टडी matam loiraduna CGM Thobal Court amuhana puthurakibaga loinana makhoi anibu makha tana numit mangani ki police custody remand pibinaba player torakibani police ki players da court na so ayawa piraduna makhoi anibu thasi ki kungani thoi fawba police custody da makha tana remand tokibani amaramda Thobal police na lokhatpa case FIR number 29 close to 2023 asigi makha taba investigation da thabak tagi potharaba em ningthembiga aranba se changsing semjin sajinbada yawbani haiba hairok part 2 kaithilgi lamphelgi settlements and lands records loisangda mando loiriba saikhom siam se yankhaiga manga apok lekidra SH ibo holbusu ngasi fokat kibani loinana semjin sajinba se changsingda witness oiba yauna laktuna bada chenabani haibigi SARS Thobal asoba kaithil makhadagi irom tombagi masan par Raju sai kuntraga mari amasum maki loinabi Surbala Sinam sai kuntraga mari busu ngasi police na fagale hairi Makasa tharak poina amuhana pangthokraba civil services combined competitive main examination dagi khangalaba singda appointment pibikino group of aspirants amuhana pangthokraba Manipur civil services combined competitive main examination 2016 dagi khangalaba candidates sing the appointments offer form PBB gi thabak atin matam khradangi oirabasu lepiu haina examination asigi group of aspirants ki mekedi phongdorakli group of aspirants ki wangloi ke kishana phongdorakpada examination asi Supreme Court of India na February 13 English ngani ga kungani thoi da pikiba order amagi matungina tha marigi manungda pangtho o hairakpadagi Manipur Public Service Commission MPSC na me kunga taruk English ngani ga kungani thoi digi June 13 English ngani ga kungani thoi phawgi manungda written examination pangtholaga makhatana interview personality test pangthoktuna final result lauthokraba nari adubo haribi examination asi pangthoknabigi sana kanglon sing asoiba aranba sing semdokpiduna pangthokpiu haiduna examination asi amuhana pangthokpa haudringai gi mamangda High Court of Manipur writ petition civil number 312 of 2022 file tawduna examination asigi candidate kharana wakatpagi wafam laidibani hari hairiba writ petition asi haujiksu High Court of Manipur wayel sathaduna lairi haibaga loinana Supreme Court ki direction matungina Anouba examination asi pangthokraba matungdasu asoiba aranba kharasu yaure khanbadagi writ petition asigi petitioner sing mari lenaba miscellaneous case kharasu file tawdun wakatpa lairiban hairi khudamoina MPSC na pirakpa RTI gi paukhungi matungina examination asi sinkiba matamda head examiner sing yaukidi question moderator sing laikidi amasum evaluation tawpa matamda moderation amasum scaling tawkidi examination asigidama supervisor sing appointment pikrabasu answer booklet sing da makhoigi signature tawfam yaukidi hari loinana candidate sing na attempt toramba answer sing gi page number examiner sing da fill up tahon ki amasum question khuding gi answer piba loirakpada line singnabigi direction mamangi examination singda yaromlabasu handak pangthokriba fresh examination da lauthoki punamaksigi mathakta schedule cast candidate singi cut off mark ta MPSC gi SPI on pirakpa information ga controller or examination tholakpa notification ga khetnarakpadagi examination asi haidokraba matungda candidate kharabu inongno interview amuk tawgadra haibigi sai anabasu leirakpa yari hadi amaramda candidate kharagi paper kharada masa masana phangani khalamba marktagi ka hena nemna phanglakpadagi makoigi answer script sing yengjagi habigi wakat mayam su leiri punamasi yengluraga WP close number 312 gi petitioner sing writ petition asigu madi lenana miscellaneous case number 70 of 2023 amangara High Court of Manipur da file tokradi recommend toroklaba candidate sing the appointment pibada thengthabagi khudong sadaba sing nakala marom na thamlaga court wakatliba amasum afric oiraba candidate sing ya awaba sing yengla group of aspirants ki Maikai digi recommend toroklaba candidate sing the hatu na appointment pibagi thabak tawidana ba Manipur lenga ki mari lenaba authority ki miyeng sing sinjari hairi loinana court laribe examination asiga mari lenaba matter sing atubu matamna warrisin puraktuna dispose tawnaba so authority sing na khona biu haidiana pausta phungdorakli Makasa tharakpoina pongna phampauksi dige topa paw manamo doctor sing na talibi demand pithu MGSF
All Manipur Health Services Doctors Association Thasi Taragamari de Manipur Health Service District Hospital Singamasum Health Center Sing Tingi Hongjang Sangshilibasin Miam Sound of Kudong Sab Mayok Nahalehaina Manipur Government Services Federations MGSFK Proceeding Gisrolaman Heidi Health Services Doctors Association Taliba Transfer and Posting Policies and Halo Time Bound Promotion PU Taresuba Pay Commission Gimatungina NPA gi full entitlement PO hariba demand sing asi maram sai hari ngasi pangthokiba MGSF ki general body meeting amana scrap toriba doctor singda solidarity utpaga loinana state government ki maikedi gi nakalani gi marakta yanagadaba wafamda oration puraktuna miyamna mayugnariba khudongsa daba si kokhan biu hairi henasu paus ta pali atopa paw madana Kaisampat tamna ising yorakadaba pipeline sengdokpa hore Singkai Sing Water Treatment Plant Airport Power Ising Fanganaba Panam Tamli Susindro Singkai Sing the Kaisampat Zangsan Tamna Ising Yorakadaba Pipeline Singdopa Hokiba Sibu Yingsiladun Z20 Samidasi Luibaga Airport Power Gimanung the Lady but like Kai Singda Singkai Sing Water Treatment Plant Taknaba Arubi Ising Fanganaba Panam Tamli Haina PFC the Minister El Susindro Maitina Fongdokre Minister Nahai PSE digi Urban Division Amam Sum Division 2 na kon mapam sing atupa matamda ising pinaba thorang paikhali Singda dam kangkhibana maramoiraga dam asigi ising tharamba pipeline singi marakta Rasbon gi mamang da lairiba pipeline asida singkhai sing water treatment plant digi ising thajinduna airport lambi amasum singjamai water reservoir phabu ising tharagani Thangmaibangi Maikei ising wari basisu koknaba singmairong the pipeline tawduna singkhai singdagi ising puraknaba honari nongju tha oidabana miyamna ising phanglaroidra haina mipaiba poklibasi pokpigano government gi Maikei digi angamba thakto honaduna miyamna aruba thaknabi ising phanganana bohonagani haina minister Susindro Yaiman phongdoki PSE digi makhada lairiba tongan division singi executive engineer singna masa masana koliba mafam singda ising pina bohonasi amasum pipe ki matengna ising yaubang amda mafam sing phawa water tanker sizinaduna ising pina bohonasi haina minister na appeal toki amaramda Kaisampat thongi makhada siliba nambul turel sida amora kai sing tungsinduna ising sen ngamdana lairiba sisu Nongmanini asida sengdoktuna turelgi isil hengat halagani haina Minister Susindro na thajaba pikhiadi atopa pawkhra naharogi thaudang paksi digi lokhosage Ministry of Home Affairs na Imphal West Police Station bu Best Police Station haina laukthokre Ministry of Home Affairs na sei kudingi khwaidigi faba Best Police Station khangat pana Manipur yoina Imphal Police Station bu khwaidigi faba police station haina laukthokre India ki oina police station lising taraga mari rom lai Manipur ki oina police station sama rom lai Manipur ki lairiba police station singa sigi manungda khwaidi ki active oiba police station ni haidun Imphal police station bu manapi nabagi damakta khangalapani sei khuni ki oina Ministry of Home Affairs na aphaba police station khanganabagi damakta miyamdagi madugi sab assessment lawi lairiba police station singa sigi manungda karamba police station na miyamga tona Tanaraga Laibigi, Miam the Karama Police Station, Toy Haksang Yon Tabaki Habigi assessment Fazana, Laura Matunda, Best Police Station Kangat Pani Heidi. Police Station Kudimak the Karamba Monda case locally, Lakiba complaint case in Karama Monda Diltawi, register Toroba case in Karama Monda investigation Tawi, Ladiba case in the register maintains come down a Tawagi Habadu, Yam Kupni. Presna Pangba, Awango Taki Paugi Likunaman Haidibidi, India gi state amadi union territory singda Laidipa police station singi pibam Matam Kragi Mamang the Yingsin Balakre, Makone Yamna, Lona Loki assessment da police station singda disabled person sing Bukarama Monda, Luinabage, Nupi Angang sing Monkey Bigi Monda, Lakiba complaint sing Luinana, police station sing the Lakiba complaint sing Karama Monda, reship Taubagi Habitu Yam Kupni Yingsinki. Lakiba Timaduna, Miamga Haking and Unaduna Lady Police Station Singi, Maram the Hangwigi, Tabaksu Sataki, Hanak Imphal Police Station Bukwaidigi, Fava, Police Station Hanakangalakwigi, Maramsu, Police Station Sida Matamatam Guena Leramba, officials in a Yamna Fazana Madi Ningtina Tabak Toramba, Case Kudimak Yamna Ningtina, maintain Toramba, Duna Su Maramamane, Imphal Police Station Madam Punamakta, Tonglonde. Command and control Ningtina Tabuka protocol Ningtina maintain tawi. House using Imphal Police Station a police officer Kuntraga Mangale, Haribu police officer Singasina,
पाइब केस अमतंग असि फावदा पेंडिंग लेति मरम अदुना पुलिस स्टेशन असिदा लैरिबा पुलिस ऑफिसर सिंग अमदि अतोपा पुलिस पर्सनल सिंगना निंगथिना थबक तौबगी दमकता मिनिस्ट्री ऑफ होम अफेयर्स ना हाइरिबा पुलिस स्टेशन असिबु बेस्ट पुलिस स्टेशन ओइना खंगलकपनि सु हाइदि हेनसु पाउसदा फोंदोरखली लुशिलकपोइना तेंतकपा पाउ मनमु मिरक्त नुमै कापतुना असि अना थोअनबिगनो हौखिबा फेब्रुवारी 13 लेपापोक्पा नुमिक अयुक इम्फाल ईस्ट डिस्ट्रिक्ट की खुराई हक्रू मखों लमका मनिंग नुमै कापतुना असि अना थोअनकिबा थौदोकतु तसेंगना लेबकथिबनि मखातना मिरक्त नुमै कापतुना असि अना थोअनदुना अकि अखंग पिबिगनो हाइना खुराई हक्रू मखोंद लैबा फ्रेंड्स यूनियंस क्लब की जनरल सेक्रेटरी एल किरण मितैना मरी लेनबसिंग अपील तरकली सेरोलसना मखाताना मिरक्त नुमै कापतुना असि अना मखाताना लैकायदा थोअनबिगनो लोइनना मियार असिदा चेनरीबसिंगना थौदो असि कनाना करिगी पांथोकपनो हाइबदुसु सेंदोकपिदुना मियामगी सममनबा कोखनबियो अमदि लैकाय असि इंग सिंगना लैजबा लैकाय अमा ओहेनबियो हाइना फ्रेंड्स यूनियंस क्लब की सिरोलसनसु मखातारी अदु हौजिकुइनदि मियाम पाउ सुमतांग से लुसिनजरगे अमसु मियाम पुना अनौबा अपडेट ngaiminasi